Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Laikhidraba Bihari anida Manipur lengana lakh tara amadi Bihar lengana lakh ani ex gratia piragani lauthokre chenabasing chairak pigani mathau taraklabadi case asi NIA da sinagani biren Kakching district ki wabagai kairakta ngarang numidang waram Bihari sinmi ani sakhangdabasingna nongmaina kaptuna hatkiba thodokpo Bihar ki Chief Minister Nitish Kumar na nungaitaba phongdorokpaga loinana laikhidraba gi imung manungda lupa lakh ani gi ex gratia piragani haina lauthokre Loinana Manipur lengana su lakh tara ex gratia oina piragani lauthokre Wabagai kairakta asanba yumda laiba construction workers Oiba Bihar gi Gopalganj district tagi Sunalal Kumar taraganipan amasung Dashrath Kumar taragataret ngarang numidang wairam pung mangarom tabada thabak sufam dagi baragi yumda halakpagi lambida sakhangdaba singna nongmaina kaptuna hatkibani Thaudo asibu Manipur gi Chief Minister na kanma mawongda yaningdaba phongdorokpaga loinana thaudo asida chenaba sing lemna tharoi chapchana chairak pigani mathau tarabadi case asi NIA da sinagani haina phongdorokli amaromda migrant worker ani Manipur gi Kakching da laikhidaba adugi imung manungda Bihar gi Chief Minister Nitish Kumar na awaba phongdokkibaga loinana laikhidrabagi imung manungda lupa lakh ani ex gratia gi senpham piragani haina lauthokkibani loinana Bihar gi Social Welfare and Labor Department ke official sing da department ki maikaidagi piba yaba Mateng singsu imung manungda pinaba Chief Minister na khangankre amaromda ngarang numidang wairam Kakching district ki manung chanba kairakta sakhangdaba singna nan Manipuri ani nongmaina kaptuna hatlambagi thaudok yaningdaba phongdok tuna ngasi kairakda makhongda laiba kaithelda miyamna wakan mifam phamkre wakan mifam adu kairak United Development Organization Kudo amasung kairak maira paibi apunba luf ani na punna sinduna chathakibani khongjang aduda saruk yakhiba singna kairakta nongmaina kaptuna mi hatlamba yaningde micham marakta mi hatpa yaningde kanana kari maramgi mi hatpano haiba Athubada sengdokpiyu aikoi santi pami amadi gun culture pamde haibana chingba iba plate card singsu sizinaki ningsingba yai Bihar dagi laklaga Kakching asanba yum amada laiduna thabak suba sinmi ani Sunalan Kumar amadi Dashrath Kumar ngarang numidang wairam pung mangarom tabada thabak sururaga halakpagi lambida sakhangdaba singna nongmaina kaptuna hatlambani loinana laikhidraba nan Manipuri ani adugi thawai yaudaba hakchang sing police na postmortem gi damak Janims ki mokta puraktuna thamkhibani thaudo asigi matangda Kakching police na case ama lokhatuna chenaba miyoi sing faganaba akanma mawongda thiba humbagi thabak chatharibani Chief Minister sindoklaga kari thorakani khandaba yade Amit Shah Manipur gi irang terrorism nate kangluk ki irang ni nakal ani na yagadaba waroisin ama thiduna puthokani Union Home Minister Chief Minister Sindokpa natraga Sindoktaba party na laugadaba warifni adubu Manipurda hojik oiriba fibam asida Chief Minister Sindokluraga kari oirakani haibasi khandaba yade wadaba yade haina Union Home Minister Amit Shah na phongdokre India Today na sinba agenda Astak 2024 haina mingthonba talk show amada Chief Minister Sindoklabadi Manipurda mahosagi fibam da hanjilakani haina phongdoknaba lairabasu Chief Minister Nongthumam Biren Busiloi haiduna Center na sikhang khangduna lairi haina hanglakpa wahang amagi paukhumda Union Home Minister Amit Shah na mathaki wafam asi phongdoladuna mahang hai Chief Minister N Biren hojik muknariba community amagi miyoini haiba khangi muknariba nakalani gi miyoi singna wari sari nakalani mangna yagadaba waroisin ama ikhoina thiduna puthokani talk show adugi host oiriba India Today gi journalist Rahul Kanwal na Amit Shah da nahak asi miyamna Sardar Vallabhbhai Patel gi mathangda matik leiba Home Minister amani haina thaganari aduga hojik phawa numit chatruk suraba Manipur gi irang asi loisinma ngamdriba karigino haina hangki wahang asigi paukhum piraduna Amit Shah na hai Manipurda hojik thokliba crisis asi terrorism natraga dharma ga mari leinade tasengna masi ethnic violence ni muknariba nakalani mangna yaba waroisin ama purakani mahangna makha taraduna Manipur gi puarida kanglukki oibe hingsa thorakpa matamda chahi ama makhai adumak chathai chahi ahum yauna thokhibasu yauki maduda miyoi mayam ama siki masi lenga asina issue na thaina bawafam puthokpa nate state asigi background adu haibani Manipur da ngasi maktholiba irang asina mipum khudingmakki pukningda nungaitaba pohale adubu hojikti state asida hingsa thokpagi chang yamna hanthare hojik Manipur da hingsa hantharakpadagi makhoina opposition party na political gi khudong chaba lauduna parliament manungda law khongduna irang kangkhat hannaba hotnaba pamlibani haina Amit Shah na opposition party singbu maral sikhi BJP na luchingba NDA lenga ke ahum subatam lakpadagi ahanba Amit Shah gi media interaction asida Home Minister na hai One Nation One Election gi wafam pukhatpada masina federalism gi principle hanthale haina opposition party na ruling party da maral siriba wafam sing aranbani India pumada chamanaba matam amada election
ꯄꯥꯡꯊꯣꯛꯅꯕ BJPꯅ ꯄꯨꯊꯣꯛꯂꯤꯕ ꯋꯥꯐꯝ ꯁꯧꯒꯠꯂꯗꯨꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯑꯃꯁꯨꯡ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯏꯂꯦꯛꯁꯟ ꯇꯣꯈꯥꯏ-ꯇꯣꯈꯥꯏꯅ ꯇꯧꯕꯒꯤ ꯃꯆꯠ ꯑꯁꯤ ꯍꯧꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯅꯁꯨ ꯑꯃꯤꯠ ꯁꯥꯍꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯎꯂꯧ ꯁꯥꯖꯣꯜ ꯂꯩꯀꯥꯏꯗ ꯍꯥꯡꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯏꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯍꯣꯡꯁꯥꯡꯕꯝ ꯏꯅꯥꯎꯕꯤꯁꯤꯡ, 42 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ A.K. ꯕꯁꯤꯡ ꯀꯧꯏ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯗꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯅꯝꯕꯣꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡ ꯂꯥꯏꯀꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯉꯁꯤ ꯎꯂꯧ ꯁꯥꯖꯣꯜ ꯂꯩꯀꯥꯏꯗ ꯍꯥꯡꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯩꯈꯤꯗꯕꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫